ꯆꯠꯄ ꯍꯥꯏꯗꯨ ꯆꯠꯇꯣꯔꯕ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯈꯜꯂꯨꯔꯒ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔꯛꯏ ꯍꯩꯖꯨ ꯃꯌꯥꯝꯒꯤ ꯃꯣꯕꯥꯏꯜ ꯇꯧꯕ ꯂꯤꯂꯥ ꯃꯌꯥꯝꯗꯨ ꯌꯦꯡꯕ ꯐꯪꯉꯔꯣꯏ ꯈꯟꯕꯗꯅꯦ ꯑꯩꯗꯤꯅꯦ Hello ichinaw mayam ahanba maktada ichinaw mayam bu ikongno na khurumjari aduga igi channel sida taram nokchari mayam ngasido ayanoba video mu puduna lakchare ngasigi video se kari oidona habada khoidana oina ngasi se tawdoini khoidagi video karino habada akhoidana haidi khoigi hanuba gi ngangbagi style hadaidi chatpa khotpa hanuraga ko adugi matangda adum khoidana adum matek ama mayamda utchadoine bako aduga angang pingegi angangi mawongda su mana adum matek dum khara haidi piglakpadagina hanura phawbagi manungi mawong matawda sum khoidana dum matek dum tawraktoine bako ado mayam laknabigano khoidana ngasi tawdoribase kaigina habidi mana sum haktang oribasu nongminasi pathaminasi aidana mana dum asigi video se semjabani nongmina ba habasisu nokpa habasisu khoigi miyoibagi punsida yamna mathau tai ko matam khudimakta sugatuna matam khudimakta tension noina leibasisu hakchangda phatte aduna tension phana leilabasu ngahak nokthokpa ngahak kauthokpa awaba ko asi mayam se mathau tai aduna mayamgi damakta khallaga ngahak nongminasi ngahak pathaminasi haina video se puduna laksewani aduga anoba changbire bechinaw singna hogi channel sibu like share amadi subscribe tabiyo aduga nungsiba comments mayam ama pibiro doregadi jengase khoidana kamai tawbano habada dum makhada thana jengminarase Nene 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 lektora Kata kiki nene to Kon mamanya ai bane Janam du bakunta ta ki piyo ganya Oi mama laga lam. No hui to kai lai ki jabanya ai hui to Oi le mang le lo to. Ai patin mi nya Patin yo Asia nang kai chanye ki tang cha ganya Nang patin ho Dal bo mo biji mo to tal yo Oi jawi ni udah. Jawi. Tang mo to Ya bubong yang kece juga. video kapine Ya bubong yang video kapo. bungo nang kadai laino Ay itu manitung bagi macam ni pani ni ya. oh kaido laino nya Mamanya hai bajinam ni pakun cari piwanya. khoi di janam jondi janam leite Ini itu jam lay hanya mamanya hai. khoi di sing ijau da janam purama loi muna mut khare janam leite khoi bauda leida chai ni hoji Kena aja pangannya juga. kanai dai bune santimoni ai do khangora santimoni wei da chatlaga ne santimoni wei da ge lawrujo moi da leibani yam leibani moi da ko Bubong no hui photo bom le bedu kai le ki jabna. khoi hui do punjan bane kachu tawroi chi oye thanapi chalo abungo se thinbiru cho thongan phau hui ki ye chalo thinbiru cho se Bobo iki. ta thonga bo thinbiru cho ba angangi koigi chahi kaino nipan mapan taragi matangi angangi mongda khoi da sagine bujigi do ko da hoji mu 11 12 tamakpagi timing am letrane pakhang matang ausanarappa haidi sini nani ka khang to matang khalei matang dum hoji khoi da se hoji sa doine ba ko jengmina se mayam man ba jengmina se Ore. Betul? Ada adi leite Apa sih? adi tuition jakhare Ya, itu exam tu saya exam kana tawre exam lo era suma grammar tam hali tuition jaki uji
มันต้องไอ้กินวะกินนมมาห่างนี่ กะดิหาง มาห่าง ฮะ กินนี่แหละมาห่างเนี่ย กะดิเจเนียนโล ค่อยกินนมที่ girlfriend นี่มันไม่ทำไง ไอ้มาไก่โนนางผู้ที่12แล้วไก่โนตำได้เนี่ย อ่า เอาตัวไก่โดนบ่าไลค์ตำได้นั่นไก่ยูทูบห่างอีโน ไอ้ไลฟ์กันมาค่อยง่ายไปชั้นจริงไง เอ๊กะดิจากินนามาโนเนี่ยนางบุยบุงนางบัวนู่นนามาจะพอบันนี้ไล่ช่วยทวายยามจะเอาบันนี้นามาดอกะดิกินมาให้จะให้ด้วยด้า ไอ้ตัวค่อยมาไลฟ์เพ่ไปก่อนไอ้ตัวค่อยมาเนี่ยมาไปชาลิเต้นเนี่ยแกต้องแต่ตัวมา YouTube ไปนะ YouTube ถึงตาลอยนะนี่ โอ้นั่ง girlfriend ก็เลยบรเนี่ย เลยเลย ไอ้มากะดิวาโนเนี่ยนางบัวผู้จิตตะกี้นาง girlfriend มันไม่ปั๊บพี่ก็ไปก่อนภาษาอะไรไม่ใช่ภาษาอะไรนี่ โอ้นางกะดินางลุจิลักตรบ่เจ้าลอยแต่ตอนนั้นหลักอันนี้อุกตัวตัวปวดกันนี่เจ้านั่นหลักลาบยังไม่ลำดูบุตราปุ่นเนี่ยป่ะลาบนี่เจ้าลักปุ่นวานี่แต่ตอนนั้นไก่ที่ชมพูหลักนี่ ทุ่งในก็ไม่ใช่ไก่คิดแต่ก็งางที่ตัวริสิบุ12ดำบางางในนะสิบุตัวริสิบุนี่ปีบางางในสิบุตัวริสิมันต้องพูนไม่พูนอะไรต่อแต่ไอ้ไก่คิดไอ้ไก่ที่น้องมาให้จึงนี่ตัวริสิบุฮัลโหลก็จะรู้ได้ก็เลยไก่ที่มันทำจะไล่กะดิโนตัวริสิบุเอาคิดยังงางnoสิบุจึงนี่ไอ้ทุเด็กพี่นำกันนี่ค่อยกี่กันว่าตัวนี่พี่ไว้ซะนะแต่จุ่มก็ทุเด็กพี่นำกันนี่บุ้งอ่ะกันนั่นรามิสนะมาดูถ้าชุดมันไม่คุ้มก้าวดีนี่ลาดิเย่มาเลยจะก็ต้องยาเป็นโน่นเด้อแล้วกุลีจับเนี่ยมาสักตัวนี้ภาษาดีป่ะลูกผมตัวยาตัวนี้เนี่ยดูกันตัวเสียคุณมาสักตัวยามกันกันตัวตัวไหนป่ะประชาชนยามกันทุกเดือนไอ้ยูทูบห่างนี่นะยูทูบตัวที่ก็ลากันนั่นที่เนี่ยคุยตามที่ก็กระโดนี่เนี่ยมวยสาบจุงก็ต้องคิดว่าดูดับนี่สาบตัวเสียดูคนนี้กันตัวเสียเจี๊ยบเสียกะดิโนตัวริสิบุเจี๊ยบไปดิเจี๊ยบเลยแต่ไก่ต้นหลักตัวนี้ป่ะต้นหลักตัวนี้สันสาหลักตัวละน้องเช่นนั้นเนี่ยอยากกินได้ไหมเช่นนั้นวันที่กันโน้ตที่กันตัวเนี่ยหลงไปตั้งใจเลยนะไม่ยามหงนะบันนี่มิโต้ดินพรำตัวละบันนี่อันนี้ต้องเชียนตัวละบันไอ้ที่ปวดอะไรที่นี่กินพรำไปตัวเดียวบีมันโดนเลยไก่เจ้ไว้สานะทุกเลยไก่เจ้เนี่ยจิกตาไก่บะขังบันนี่บัวไอ้นี่ซุ่มกันตัวเมสเซนเจอร์ดินตัวแกว่าอินสตาร์เนี่ยอินสตาร์จังไอ้ภาษาโพสต์ทำเลยไปที่จะลากก็ตัวเล็กชูแต่ทำน้อยตัวมีนะขนาดนั้นทีแล้วก็ชุมขนาดนั้นไอ้จ้าตัวไหนยังไอ้หน้าเองดิจ้าตัวตลอดเลยจุกิตั้งไม่พังเอาไปตั้งไอ้เจ้าอะไรกันมาไอ้บัวนุพี่ก็ที่จะลักขี้นุก็น่างางไว้ดิก็ปักขังชาก็ไอ้บัวนุพี่ที่บายตัวรวยแล้วบันนี้ขังก็ลีนาทีแล้วก็เนี่ยมันจะปุ่งนั่นตัวมันมีอันจะอู้ตัวเนี่ยไอ้ตันเลยตัวขนาดนาทีจะเลยเนี่ยกะดิวานุนี่จ้าดินตารามุกินไม่ใช่ยังมุตโตเร่ป่ะไม่ใช่ยังมุตโตเร่คำละจ้าดินตารามุกินจะเลยมันจะบายมายามหุจิกมูคุยด้านนั้นสาระตัวเสียคุยกินปีที่รักปกิตันจาโดนุปีที่รักก็ไม่นะเตาแก่ให้ไปดูดูกี่มองมาเตาดมุตรักตัวนี้บุกว่าดูเจมินาร์สิไหมยังตุ้มโอ้เลยปะเลยเย่ตุ้มไม่ได้กูนั่งเพิ่มนี่พอบันนี้อุดีก็ดูมารุมจังกับบันนี้ย้อนปะย้อนเด็ดค่อยบอกจ้าดิคนผิวยังปองนั่งดูไปดูพอไปแล้วเนี่ยเพย์คุณตาหามาใจเด้อกันโนดีน้ำมันป้ากันดีลูนเต้าบรูเต้าอีงานตั้งกันนะพวกนี้ปานดาวกันเลยมาคำนี้ทำทานนี่นะก็ที่ว่าหนูเนี่ยไอ้สิวะเขาจะการขี้มองหน้าสิ่งนี้นะก็งานตั้งกันนะพวกนี้ปานดาวกันเลยตัวเต้าอีมาเขาก็จะได้มาเนี่ยรู้เฉลี่ยแบบจำนะมันมวยนี่นั่งกินมาดูดิอ่ะตัวมาตัววิ่งมาปุ่งนี่ปานเขากันเลยตัวน่ะแต่ที่มาเขาก็เลยก็ซึ่งตัวผมถูกปะไอ้ที่มาซึ่งมาการสิ่งตัวก็เป็นภาษาแล้วก็ตัวผมถูกว่าซึ่งโมบายอวดแล้วกันน่ะนะเลยถอยนี่
ꯑꯣ ꯑꯗꯩꯗꯤ ꯆꯥꯛ ꯊꯣꯡꯉꯅꯤꯅ ꯆꯥꯛ ꯊꯣꯡ ꯂꯣꯏꯔꯒ ꯀꯃꯨꯡ ꯐꯃꯨꯡ ꯆꯪꯈ꯭ꯔꯅꯤ ꯑꯗꯩꯗꯤ ꯃꯣꯕꯥꯏꯜ ꯌꯦꯡꯉꯅꯤꯅ ꯃꯃꯥꯒꯕꯨ ꯋꯥꯔꯤ ꯃꯆꯦꯒꯕꯨ ꯋꯥꯔꯤ ꯁꯥꯟꯅ ꯑꯗꯨꯝ ꯇꯧꯔꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯑꯗꯨꯗꯤ ꯌꯥꯝ ꯃꯔꯝ ꯌꯥꯝ ꯃꯣꯛꯏꯍꯦ ꯅꯪꯒꯤ ꯃꯧꯁꯦ ꯐꯗꯤ ꯐꯩ ꯌꯥꯝ ꯐꯗꯤ ꯐꯩ ꯄ꯭ꯔꯣ ꯐꯩꯌꯦ ꯀꯅꯥꯝꯕꯨ ꯉꯁꯤꯐꯥꯎꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯛ ꯂꯩꯀꯥꯏꯗ ꯀꯅꯥꯝꯒ ꯈꯠꯅ ꯆꯩꯅꯕ ꯇꯧꯗꯦ ꯑꯣ ꯑꯗꯣ ꯈꯪꯗꯦ ꯐꯖꯅ ꯇꯧꯔꯦ ꯈꯟꯗꯦ ꯀꯅꯥꯝꯅ ꯀꯧꯕꯤꯗꯦ ꯃꯉꯣꯟꯗ ꯑꯣ ꯃꯥꯁꯤ ꯏꯃꯨꯡꯗꯤ ꯄꯥꯟꯊꯣꯛꯇ꯭ꯔꯣ ꯏꯃꯨꯡꯗ ꯄꯥꯟꯊꯣꯛꯇꯦꯕ ꯑꯣ ꯃꯤ ꯀꯅꯥꯝꯅ ꯇꯤꯟꯅꯗꯕ ꯃꯥꯁꯤ ꯃꯤ ꯇꯤꯟꯅꯗꯕ ꯃꯤ ꯇꯤꯟꯅꯗꯦ ꯑꯣ ꯌꯥꯝ ꯃꯤ ꯐꯩꯌꯦꯕ ꯇꯤꯟꯅꯗꯕꯗꯤ ꯌꯥꯝ ꯐꯩ ꯀꯩꯅꯣ ꯑꯗꯨꯅꯅꯦ ꯁꯨꯝ ꯑꯩꯈꯣꯏ ꯂꯩꯔꯛ ꯂꯩꯀꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡꯅꯅꯦ ꯑꯥ ꯁꯨꯝ ꯑꯩ ꯊꯣꯛꯄꯗꯒ ꯍꯥꯏꯌꯦꯕ ꯅꯪ ꯃꯧꯗꯣ ꯌꯥꯝ ꯐꯩꯅꯦ ꯃꯀꯣꯛ ꯐꯠꯇꯕ ꯃꯥꯜꯂꯤ ꯃꯤꯕꯨ ꯇꯤꯟꯅꯗꯦ ꯍꯥꯏ ꯑꯣ ꯌꯥꯝ ꯐꯩꯗꯣꯏꯗꯤ ꯅꯪ ꯃꯧꯗꯣ ꯎꯝ ꯐꯩ ꯐꯩ ꯏꯕꯨꯡꯉꯣ ꯈꯠꯅ ꯆꯩꯅꯗꯅ ꯐꯖꯅ ꯂꯩꯃꯤꯟꯅꯧꯀꯣ ꯑꯩꯒꯁꯨ ꯅꯣꯡꯃꯕꯨ ꯈꯟꯅꯗꯦꯗ ꯑꯣ ꯐꯩ 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 ꯂꯥꯎꯅꯕꯗꯤ ꯃꯔꯛ ꯃꯔꯛꯇ ꯁꯨꯝ ꯂꯥꯎꯅꯩ ꯑꯣ ꯐꯩ 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 ꯑꯣ ꯑꯗꯨꯅꯦ ꯑꯩ ꯁꯨꯝ ꯊꯣꯛꯂꯛꯏꯃꯤꯗ ꯍꯤꯡꯒꯣꯜ ꯀꯩꯀꯥ ꯂꯩ ꯍꯤꯡꯒꯣꯜ ꯃꯇꯝꯅꯤꯅ ꯑꯥ ꯑꯩꯈꯣꯏꯁꯨ ꯈꯔ ꯊꯥꯔꯦꯕ ꯏꯃꯥ ꯇꯧꯔꯒ ꯑꯩ ꯇꯧꯔꯒ ꯑꯣ ꯃꯧꯗꯣ ꯁꯨꯍꯜꯂꯨꯅꯦ ꯍꯤꯡꯒꯣꯜꯒꯗꯣ ꯈꯔ ꯈꯔ ꯁꯨꯍꯜꯂꯨꯅꯦ ꯃꯥ ꯍꯤꯡꯒꯣꯜ ꯁꯨꯏꯗꯣ ꯁꯨꯕꯗꯣ ꯃꯥ ꯑꯃ ꯇꯧꯋꯦ ꯃꯥ ꯍꯦꯛꯄꯒꯤ ꯁꯔꯨꯛꯇꯣ ꯃꯥ ꯑꯣꯏꯕ ꯍꯥꯏꯇꯥꯔꯦ ꯑꯣ ꯊꯥꯕꯩ ꯁꯔꯨꯛꯁꯦ ꯃꯥ ꯌꯥꯎꯗꯕ ꯈꯨꯖꯤꯟ ꯃꯅꯨꯡꯗ ꯂꯩꯕꯥꯛ ꯆꯪꯒꯅꯦꯅ ꯃꯥ ꯈꯨꯖꯤꯟꯗꯣ ꯇꯦꯛꯈꯤꯅꯦꯅ ꯑꯣ ꯅꯪꯗꯤ ꯉꯥꯡꯗ꯭ꯔꯅꯦꯗꯣ ꯏꯇꯨꯅꯤꯅ ꯀꯩꯒꯨꯝ ꯄꯨꯛꯅꯤꯡ ꯅꯨꯡꯁꯤꯒꯦꯅ ꯉꯥꯡꯕꯤꯔꯨꯗꯦꯗ ꯑꯦ ꯌꯥꯝ ꯂꯨꯅ ꯇꯧꯔꯤꯅꯦ ꯅꯪꯗꯤ ꯅꯃꯥꯗꯨꯗꯤ ꯅꯨꯡꯁꯤꯗ꯭ꯔꯥ ꯅꯨꯡꯁꯤ ꯃꯥ ꯀꯩꯗꯧꯕꯩ ꯅꯨꯡꯁꯤꯔꯣꯏꯗꯣꯏꯅꯣ ꯏꯃꯥꯅ ꯁꯨꯔꯒ ꯃꯧꯗꯨꯅ ꯍꯦꯛꯏꯗꯨꯕꯨ ꯅꯪ ꯉꯥꯡꯕꯤꯗ꯭ꯔꯥ ꯍꯥꯏꯕ ꯑꯩꯈꯣꯏ ꯃꯥꯁꯨ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯛꯑꯦ ꯑꯣ ꯍꯥꯏꯗꯤ ꯑꯩꯈꯣꯏ ꯑꯗꯨꯅꯔꯣ ꯃꯥꯁꯨꯅꯦ ꯃꯥꯁꯨ ꯃꯧ ꯅꯍꯥ ꯑꯣꯏꯔꯤꯉꯩꯗꯅꯦ ꯍꯥꯏꯗꯤ ꯃꯅꯦꯝꯕꯣꯛꯇꯨꯅ ꯁꯨꯔꯒꯅꯦ ꯃꯥ ꯑꯗꯨꯃꯥꯏꯅ ꯇꯧꯔꯦ ꯑꯗꯣ ꯃꯣꯏ ꯃꯇꯝꯗ ꯃꯣꯕꯥꯏꯜ ꯂꯩꯔꯝꯗꯦꯗꯅꯀꯣ ꯑꯗꯣ ꯃꯣꯕꯥꯏꯜ ꯂꯩꯇ꯭ꯔꯗꯤ ꯃꯣꯏ ꯇꯤꯚꯤ ꯑꯗꯨꯝ ꯈꯔ ꯈꯔ ꯊꯣꯛꯑꯦꯗꯅ ꯇꯤꯚꯤ ꯌꯦꯡꯕ ꯔꯦꯗꯤꯑꯣ ꯇꯥꯕꯒꯨꯝꯕ ꯇꯧꯔꯒ ꯁꯨꯝ ꯇꯧꯔꯦ ꯃꯃꯥꯟꯅꯕꯤꯁꯤꯡꯒ ꯁꯤꯡꯖꯨ ꯕꯣꯔꯥ ꯆꯥꯕ ꯈꯣꯠꯄ ꯑꯗꯨꯝ ꯇꯧꯔꯛꯑꯦ ꯍꯥꯏꯌꯦꯕ ꯑꯗꯨꯅ ꯃꯥ ꯇꯧꯔꯛꯄꯅꯤꯅꯗ ꯏꯀꯥꯏꯅ ꯉꯥꯡꯗꯦꯕ ꯑꯗꯨꯅ ꯀꯩꯅꯣ ꯑꯣ ꯇꯧꯋꯦ ꯃꯧꯗꯣ ꯃꯄꯥꯝꯗꯒ ꯆꯠꯇ꯭ꯔꯣ ꯃꯄꯥꯝꯗꯒ ꯂꯩꯕ ꯆꯠꯇ꯭ꯔꯣ ꯌꯥꯝ ꯇꯣꯏꯅꯕꯨꯗꯤ ꯆꯠꯇꯦ ꯆꯍꯤ ꯑꯃꯗ 5-6ꯀꯨꯝꯕ ꯆꯠꯂꯦ ꯑꯣ ꯆꯍꯤ ꯑꯃꯗ 5-6ꯀꯨꯝꯕ ꯑꯣ ꯌꯥꯝ ꯇꯣꯏ ꯆꯠꯇꯦꯅꯦ ꯑꯗꯨꯗꯤ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯁꯨ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯃꯥꯡꯗꯩ ꯆꯠꯂꯤꯅ ꯑꯣ ꯂꯩꯔꯤꯔꯣ ꯑꯗ ꯂꯩꯔꯒ ꯑꯗꯨ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯌꯥꯎꯔꯦꯗꯅ ꯑꯥ ꯑꯗꯨꯝ ꯊꯥꯃꯨꯛ ꯀꯩꯃꯨꯛ ꯂꯩꯊꯣꯔꯛꯑꯦ ꯑꯣ ꯑꯗꯨ ꯆꯠꯄꯒꯤꯗꯣ ꯑꯗꯨꯒ ꯆꯠꯄꯗꯣ ꯅꯣꯡꯃꯈꯛ ꯄꯥꯕ ꯅꯣꯡꯃꯈꯛ ꯄꯥꯕ ꯑꯗꯨꯃꯥꯏꯅ ꯄꯥꯔꯒ ꯅꯨꯃꯤꯠ 5ꯅꯤꯁꯤ ꯆꯠꯄ ꯅꯤꯅꯤ ꯍꯨꯝꯅꯤ ꯃꯃꯥꯡꯗꯩ ꯆꯠꯂꯦꯗꯅ ꯑꯗꯨꯒ ꯑꯗꯨꯝ ꯊꯥ ꯊꯥꯃꯨꯛ ꯑꯃꯅꯤ ꯊꯥ ꯀꯩꯃꯨꯛ ꯑꯃꯅꯤ ꯊꯣꯛꯄ ꯂꯩꯊꯣꯛꯑ ꯂꯥꯛꯑꯦ ꯑꯣ ꯌꯥꯝ ꯐꯩ ꯌꯥꯝ ꯃꯔꯝ ꯃꯣꯛꯏꯅꯦ ꯅꯪ ꯑꯗꯩ ꯃꯧꯁꯤꯗꯤ ꯁꯝꯃꯔ ꯚꯦꯀꯦꯁꯟꯒ ꯄꯤꯕ ꯂꯩꯗꯅꯀꯣ ꯑꯥ ꯑꯉꯥꯡꯁꯤꯡꯒꯤ ꯑꯥ ꯑꯗꯨꯗꯤ ꯁꯨꯝ ꯊꯥ 2ꯒꯨꯝꯕ ꯑꯃ ꯂꯩꯊꯣꯛꯑꯦ ꯑꯣ ꯌꯥꯝ ꯐꯩ ꯏꯕꯨꯡꯉꯣ ꯅꯃꯥꯗꯣ ꯂꯨꯅ ꯇꯧ ꯅꯃꯥꯗꯣ ꯅꯨꯡꯉꯥꯏꯇꯦꯅꯦ ꯑꯥ ꯑꯥ ꯑꯩꯈꯣꯏ ꯇꯥꯃꯣ ꯀꯥꯏ ꯆꯠꯈꯤꯒꯦ ꯇꯥꯃꯣ ꯂꯩꯇꯦ ꯇꯥꯃꯣ ꯊꯕꯛ ꯆꯠꯈꯤꯌꯦ ꯇꯥꯃꯣ ꯀꯩꯅꯣꯝꯇ ꯍꯪꯒꯦ ꯇꯧꯕ ꯑꯣ ꯀꯩꯅꯣꯅꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯄꯩꯁꯥ ꯈꯤꯇ ꯍꯪꯒꯦ ꯇꯧꯕ ꯄꯩꯁꯥꯗꯤ ꯂꯩꯇꯦꯅꯦ ꯏꯕꯨꯡꯉꯣ ꯇꯥꯃꯣꯗꯤ ꯑꯩ ꯍꯟꯗꯛ ꯄꯩꯁꯥ ꯍꯥꯏꯅꯈ꯭ꯔꯕꯅꯤ ꯄꯥꯏꯗ꯭ꯔꯦ ꯇꯥꯃꯣ ꯑꯣ ꯑꯩꯁꯨ ꯃꯥꯏ ꯀꯩꯅꯣ ꯑꯃ ꯂꯩꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯗꯣ ꯈꯤꯇꯪ ꯈꯖꯤꯛꯈꯛ ꯇꯥꯔꯕ ꯄꯩꯁꯥ ꯐꯤ ꯑꯣ ꯑꯃꯒ ꯂꯩꯅꯤ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯣ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯦꯅꯦ ꯅꯪ ꯇꯥꯃꯣ ꯂꯥꯛꯑꯒ ꯇꯥꯃꯣꯒ ꯑꯣꯏꯅ ꯍꯪꯅꯔꯣ ꯍꯣꯏ ꯑꯩ ꯍꯥꯏꯐꯦꯠꯇꯤ ꯍꯥꯏꯈ꯭ꯔꯕꯅꯤ ꯇꯥꯃꯣꯗ ꯑꯗꯣ ꯇꯥꯃꯣꯅ ꯇꯥꯃꯣ ꯀꯔꯤ ꯂꯥꯛꯈꯤꯁꯅꯨ ꯇꯥꯃꯣ ꯂꯥꯛꯑ ꯇꯥꯃꯣꯗꯒꯤ ꯂꯧꯔꯣ ꯑꯩꯉꯣꯟꯗꯗꯤ ꯂꯩꯇꯦ ꯏꯇꯩꯃꯗ ꯂꯩꯇꯦ ꯍꯥꯏꯔꯣ ꯂꯩꯇꯦꯅꯦ ꯌꯥꯝꯅ ꯋꯥꯠꯄ ꯅꯠꯇꯦꯗ ꯑꯩ ꯈꯤꯇꯪꯗꯗꯤ ꯋꯥꯠꯂꯤꯁꯦ ꯑꯩꯉꯣꯟꯗ ꯂꯤꯁꯤꯡ ꯀꯌꯥꯅꯣ 2ꯒꯨꯝꯕꯗꯤ ꯂꯩꯔꯦꯕ 10ꯃꯨꯛꯇꯪ ꯋꯥꯠꯄ ꯍꯥꯏꯇꯥꯔꯦ ꯑꯣ ꯌꯥꯝ ꯂꯤꯛꯅ ꯋꯥꯠꯂꯤꯅꯦ ꯑꯩꯉꯣꯟꯗ 2ꯃꯨꯛ ꯂꯩꯔꯦꯕ ꯑꯣ ꯑꯋꯥꯠꯄ ꯃꯁꯤꯡ ꯑꯩꯉꯣꯟꯗꯗꯤ ꯂꯨꯄꯥ 100ꯃꯨꯛꯇ ꯂꯩ ꯅꯪ 2,000 ꯂꯤꯁꯤꯡ 10ꯗꯨꯗꯤ ꯀꯗꯥꯏꯗꯒꯤ ꯂꯨꯄꯥ 10 ꯍꯥꯏꯔꯣ ꯑꯗꯨꯗꯤ ꯀꯩꯗꯧꯅꯤ ꯃꯥ ꯕꯤꯟꯗꯤꯔ ꯀꯩꯅꯣ ꯂꯩ ꯑꯩ ꯇꯥꯃꯣ ꯂꯥꯛꯑꯒꯅꯦ ꯑꯩ ꯂꯥꯛꯑꯝꯃꯦ ꯍꯣꯏ ꯍꯥꯏꯒꯦ ꯆꯣ ꯃꯌꯥꯝꯕꯨꯗꯤ ꯑꯩꯈꯣꯏꯗ ꯀꯩꯅꯣꯃꯨꯛ ꯁꯥꯔꯛꯇꯣꯏꯅꯦ ꯍꯅꯨꯕ ꯁꯥꯔꯛꯀꯅꯦꯕꯀꯣ ꯌꯦꯡꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯍꯅꯨꯕ ꯁꯥꯕꯁꯦ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯁꯦꯕꯀꯣ ꯀꯌꯥ ꯂꯩꯗꯣꯏꯅꯣ ꯃꯥꯁꯨ ꯀꯩꯗꯧꯔꯒꯦ ꯄꯨꯄꯨ ꯀꯩꯅꯣ ꯅꯨꯃꯤꯠꯇꯣ ꯁꯨꯛꯇꯣꯛꯑ ꯌꯦꯡꯉꯛꯏꯗꯤ ꯃꯣꯕꯥꯏꯜ ꯌꯦꯡꯉꯥꯏꯗꯣ ꯌꯥꯔꯣꯏ ꯅꯨꯃꯤꯠꯇꯣ ꯃꯣꯕꯥꯏꯜ ꯌꯦꯡꯃꯟꯗꯅ ꯑꯩꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯃꯤꯅ ꯀꯧꯔꯛꯄꯗꯅꯦ ꯏꯕꯨꯡꯉꯣ ꯀ ꯀꯧꯔꯛꯄꯁꯦ ꯁꯨꯃꯥꯏꯅ ꯌꯦꯡꯉꯤ ꯅꯣꯏ ꯃꯇꯝꯁꯤꯗꯤꯅꯦ ꯏꯕꯨꯡꯉꯣ ꯀꯧꯔꯛꯄꯗꯅꯤ ꯁꯨꯃꯥꯏꯅ ꯌꯦꯡꯉꯤꯅꯦ ꯅꯨꯃꯤꯠꯇꯣ ꯅꯃꯤꯠꯅ ꯌꯥꯗꯦꯅꯦ ꯇꯧꯅꯨ ꯅꯃꯤꯠ ꯅꯅꯥ ꯁꯣꯛꯀꯗꯕ ꯑꯉꯥꯡ ꯃꯇꯤꯛ ꯆꯥꯗꯅ ꯃꯣꯕꯥꯏꯜ ꯍꯥꯏꯅ ꯇꯧ ꯂꯩꯗꯅ ꯑꯗꯨꯅꯦ ꯅꯕꯣꯛꯇꯤꯅ ꯀꯥꯏ ꯆꯠꯈꯤꯒꯦ ꯅꯃꯤꯠꯇꯣ ꯁꯣꯛꯑꯅꯤꯉꯥꯏ ꯅꯣꯏ ꯑꯗꯨꯃꯥꯏꯅ ꯃꯣꯕꯥꯏꯜ ꯀꯗꯣ ꯌꯦꯡꯒꯅꯨꯍꯦ ꯀꯔꯤꯅꯣ ꯈꯪꯗꯦꯅꯦ ꯃꯣꯏꯁꯤꯅ ꯇꯧꯔꯤꯕ ꯂꯤꯂꯥꯁꯦ ꯑꯩꯈꯣꯏꯁꯨꯅꯦ ꯅꯣꯡꯉꯥꯟꯗꯩ ꯅꯨꯃꯤꯠ ꯇꯥꯕ ꯃꯃꯥꯋꯣ ꯃꯆꯥꯋꯣ ꯅꯨꯄꯥꯋꯣ ꯀꯔꯤꯋꯣ ꯃꯊꯣꯡ ꯃꯔꯝ ꯍꯦꯛ ꯆꯥꯛꯆꯥꯔꯒꯦ ꯀꯔꯥꯏ ꯃꯆꯥꯁꯤꯡ ꯕꯦꯕꯥꯔ ꯌꯥꯎꯗꯕ ꯏꯄꯨ ꯐꯝ ꯈ꯭ꯋꯥꯡꯁꯤꯁꯨ ꯅꯍꯥꯟꯅꯦ ꯒꯥꯔꯤ ꯊꯧꯔ ꯁꯨꯖꯟꯗꯅ ꯀꯤꯁꯤꯟꯅ ꯅꯕꯣꯛꯇꯣ ꯂꯩꯔꯝꯃꯗꯤ ꯋꯥꯔꯤ ꯅꯨꯡꯉꯥꯏꯒꯗꯕꯅꯤꯅꯦ ꯁꯦ ꯀꯔꯤ ꯋꯥꯔꯤ ꯁꯥꯟꯅꯗꯣꯏꯅꯣꯅꯦ ꯏꯕꯣꯛ ꯂꯩꯔꯝꯃꯗꯤ ꯁꯨꯝ ꯊꯥꯏꯅ ꯈꯣꯡꯕꯥꯅꯤ ꯁꯨꯝ ꯈꯔ ꯈꯪꯅꯔꯝꯃꯤꯌꯦ
ꯃꯗꯨꯒꯤ ꯃꯇꯥꯡꯗ ꯍꯧꯗꯣꯛꯑꯒ ꯁꯨꯝ ꯃꯇꯝ ꯂꯦꯟꯒꯦ ꯇꯧꯕꯅꯤꯗ ꯑꯩꯈꯣꯏ ꯃꯇꯝ ꯂꯦꯟꯕ ꯌꯥꯝ ꯋꯥꯏ ꯑꯩꯈꯣꯏ ꯏꯕꯣꯛꯇꯤ ꯏꯃꯥꯗꯤ ꯂꯩꯇꯦꯅꯦ ꯏꯃꯥꯗꯤ ꯑꯥꯗ ꯃꯆꯥꯅꯨꯄꯤꯒꯤ ꯃꯅꯥꯛꯇ ꯈꯔ ꯂꯩꯕ ꯆꯠꯈꯤꯅꯦ ꯅꯪꯅ ꯀꯔꯤ ꯍꯣꯠꯅꯔꯤ ꯏꯕꯦꯝꯃ ꯑꯩꯗꯤ ꯀꯩꯗꯧꯅꯤ ꯌꯨꯝ ꯍꯣꯠꯅꯔꯤ ꯏꯆꯥꯁꯤꯡ ꯍꯣꯠꯅꯔꯤ ꯐꯤꯔꯣꯟ ꯇꯨꯗꯅ ꯄꯩꯁꯥ ꯈꯖꯤꯛ ꯐꯤ ꯇꯥꯜꯂꯤ ꯇꯨꯕ꯭ꯔꯥꯅꯦ ꯅꯪꯕꯣ ꯇꯨꯏꯅꯦ ꯃꯥꯃ ꯑꯩ ꯀꯩꯅꯣꯝꯃ ꯇꯧꯒꯗꯕꯅꯤꯅꯦ ꯀꯔꯤ ꯇꯨꯗꯣꯏꯅꯣ ꯃꯥꯃ ꯑꯩ ꯃꯣꯖꯥ ꯐꯨꯔꯤꯠ ꯑꯃꯈꯛ ꯁꯦꯒꯥꯏꯈ꯭ꯔꯦ ꯅꯍꯥꯟ ꯇꯨꯕ ꯌꯥꯔꯣꯏꯗ꯭ꯔꯅꯦ ꯃꯣꯖꯥ ꯐꯨꯔꯤꯠꯇꯤ ꯇꯨꯕ ꯌꯥꯔꯣꯏꯌꯦ ꯃꯣꯖꯥ ꯐꯨꯔꯤꯠꯇꯤ ꯃꯅꯨꯡꯗ ꯌꯣꯏꯃꯤꯅꯗ ꯐꯩꯖꯣꯝꯅꯔ ꯀꯩꯅꯣ ꯍꯥꯞꯆꯤꯜꯂꯒ ꯐꯣꯠꯄ ꯌꯥꯔꯣꯏꯗ꯭ꯔꯅꯦ ꯌꯥꯅꯤ ꯀꯥꯕꯛ ꯀꯥꯕꯛ ꯐꯣꯠꯂꯒ ꯑꯗꯨꯝ ꯂꯤꯠꯄꯗꯤ ꯌꯥꯅꯤ ꯑꯩ ꯏꯆꯥ ꯅꯨꯄꯥꯗ ꯍꯥꯏꯒꯗꯕ ꯀꯤꯅꯦ ꯀꯔꯤꯒꯤ ꯑꯩꯈꯣꯏꯅ ꯄꯣꯠꯅꯥ ꯑꯃꯇ ꯇꯞꯄꯗꯅꯦ ꯁꯨꯡꯇꯥ ꯇꯥꯕꯤꯗꯦ ꯃꯇꯨꯅ ꯍꯥꯏꯕꯗꯤꯅꯦ ꯍꯥꯏꯗ꯭ꯔꯤꯉꯩꯗ ꯍꯟꯂꯛꯏ ꯃꯇꯤꯟꯗꯨꯗ ꯀꯥꯡꯕꯗꯅꯦ ꯍꯦꯛꯇ ꯂꯩꯔꯛꯄꯖꯥꯠꯅꯤ ꯊꯣꯛꯄꯅꯤꯗ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯇꯕ ꯋꯥꯅꯤꯌꯦ ꯑꯍꯟ ꯑꯣꯏꯕ ꯍꯥꯏꯁꯦ ꯐꯖꯐꯝ ꯂꯩ ꯄꯣꯠꯇꯦ ꯄꯥꯞꯅꯤ ꯄꯥꯞ ꯑꯗꯨꯗꯤ ꯑꯩ ꯑꯃꯨꯛ ꯆꯠꯂꯛꯑꯒꯦꯀꯣ ꯍꯣꯏ ꯍꯣꯏ ꯏꯄꯨ ꯑꯩꯈꯣꯏꯅ ꯃꯤꯉꯣꯟꯗꯅꯦ ꯋꯥꯁꯦ ꯌꯥꯝ ꯀꯟꯅ ꯉꯥꯡꯕꯁꯨ ꯇꯜꯂꯤ ꯈꯪꯕ꯭ꯔꯥ ꯇꯞꯅ ꯇꯞꯅ ꯏꯪꯅ ꯇꯞꯅ ꯂꯤꯔꯤ ꯑꯩꯈꯣꯏꯅ ꯂꯩꯃꯤꯟꯅ ꯈꯪꯕ꯭ꯔꯥ ꯍꯣꯏ 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 ꯏꯄꯨ ꯏꯄꯨ ꯀꯔꯤꯝ ꯁꯦꯕꯥ ꯇꯧꯗ꯭ꯔꯦ ꯅꯣꯡꯃ ꯑꯃꯨꯛ ꯂꯥꯛꯎ ꯍꯣꯏ ꯂꯥꯛꯀꯦ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯗꯥ ꯍꯟꯗꯛ ꯉꯁꯥꯏ ꯁꯥꯈꯤꯕ ꯑꯍꯟꯗꯣ ꯈꯔ ꯑꯗꯨꯝ ꯏꯪꯕ ꯇꯞꯄ ꯑꯗꯨꯝ ꯈꯔ ꯑꯍꯟ ꯒꯤ ꯃꯑꯣꯡꯗꯅꯦꯕꯀꯣ ꯍꯟꯗꯛꯅ ꯌꯥꯝꯅ ꯐꯤꯡꯕ ꯑꯍꯟ ꯁꯥꯗꯣꯏꯅꯦꯕ ꯑꯗꯣ ꯌꯦꯡꯁꯤ ꯃꯥꯅ ꯌꯥꯝꯅ ꯐꯤꯡꯕ ꯑꯍꯟ ꯁꯥꯕꯁꯦ ꯃꯥꯟꯕ꯭ꯔꯥ ꯍꯥꯏꯅ ꯌꯦꯡꯁꯦꯕꯀꯣ ꯀꯅꯥ ꯂꯩ ꯑꯩꯈꯣꯏ ꯋꯥꯏ ꯂꯩ ꯃꯆꯥꯁꯤꯡ ꯅꯣꯏ ꯕꯦꯐꯥ ꯌꯥꯎꯗꯕ ꯅꯣꯏ ꯁꯟꯗꯣ ꯄꯨꯜꯂꯒ ꯅꯣꯏ ꯀꯃꯥꯏꯅ ꯄꯨꯜꯂꯃꯤꯅꯣ ꯁꯟꯗꯣ ꯀꯅꯥꯅ ꯏꯆꯥ ꯅꯨꯄꯥꯅ ꯄꯨꯜꯂꯝꯃꯤꯅꯦ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯅꯦ ꯃꯗꯨ ꯀꯩꯗꯧꯔꯝꯃ ꯃꯍꯥꯃꯨꯠ ꯈꯟꯅꯤ ꯃꯗꯣ ꯃꯈꯨꯠ ꯆꯦꯠꯇꯕꯅꯤꯅꯦ ꯃꯗꯨ ꯃꯥꯅ ꯇꯧꯕ ꯑꯝꯇꯗ ꯂꯣꯏ ꯁꯣꯏꯗꯕ ꯑꯝꯇ ꯌꯥꯎꯕ꯭ꯔꯥ ꯂꯣꯏ ꯁꯣꯏꯕꯅꯤ ꯂꯣꯏꯔꯦ ꯍꯤꯡꯒꯣꯜꯗꯣ ꯀꯩꯗꯧꯔꯝꯃꯒꯦꯅꯦ ꯏꯄꯨ ꯀꯔꯤꯅꯣꯅꯦ ꯉꯔꯥꯡꯇ ꯃꯄꯥꯟ ꯊꯣꯛꯇꯅ ꯐꯖꯅ ꯏꯁꯤꯡ ꯆꯥꯏꯗꯅ ꯇꯧꯔꯝꯕ ꯀꯣꯂዋꯏꯗ ꯄꯨꯡ ꯇꯦꯡꯅ ꯂꯣꯏꯍꯧꯔꯦꯅꯦ ꯆꯥꯊꯣꯛꯇꯅ ꯀꯔꯤ ꯋꯥꯅꯣꯅꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯣ ꯅꯣꯏꯅꯦ ꯅꯣꯏ ꯍꯥꯏꯁꯤꯅꯤ ꯕꯦꯁꯥꯏ ꯃꯆꯥ ꯅꯣꯏ ꯈꯪꯕ꯭ꯔꯥ ꯅꯣꯏ ꯃꯥꯃꯁꯤ ꯌꯥꯝ ꯁꯥꯎꯒꯅꯤ ꯇꯧꯔꯤꯁꯦ ꯃꯌꯥꯝ ꯍꯟꯗꯛꯀꯤꯁꯤꯅ ꯑꯔꯣꯏꯕ ꯁꯤꯟ ꯑꯣꯏꯗꯣꯏꯅꯦꯕꯀꯣ ꯍꯟꯗꯛꯀꯤꯁꯤꯅ ꯑꯩꯈꯣꯏ ꯗꯥꯁꯦ ꯌꯥꯝꯅ ꯁꯣꯟꯕ ꯑꯍꯟ ꯁꯥꯔꯒ ꯁꯥꯗꯣꯏꯅꯦꯕ ꯌꯦꯡꯁꯤ ꯌꯥꯝꯅ ꯁꯣꯟꯕ ꯑꯍꯟ ꯁꯥꯕꯁꯦ ꯃꯥꯟꯕ꯭ꯔꯥ ꯌꯦꯡꯁꯤꯕꯀꯣ ꯌꯥꯝ ꯌꯦꯡꯃꯤꯟꯅꯔꯁꯦ ꯑꯩꯈꯣꯏ ꯃꯌꯥꯝ ꯂꯩꯅꯦ ꯃꯥꯃ ꯃꯣꯏꯁꯦ ꯌꯧꯅꯕ ꯂꯥꯛꯄꯗꯅꯦ ꯈꯨꯔꯨꯒꯁꯦ ꯂꯣꯏꯅ ꯄꯩꯒꯔꯦꯅꯦ ꯃꯥꯃ ꯑꯃꯅ ꯑꯩꯈꯣꯏ ꯐꯤꯗꯥ ꯊꯥꯈꯤꯒꯦꯅꯦ ꯄꯤꯖꯥ ꯀꯅꯥ ꯄꯤꯖꯥꯅꯣ ꯂꯩꯕꯥꯛ ꯃꯆꯥꯅꯤ ꯂꯩꯕꯥꯛꯇ ꯐꯝꯒꯗꯕꯅꯤ ꯍꯜꯂꯤꯒꯤꯁꯤꯅ ꯍꯟꯗꯛꯁꯤꯅꯅꯦ ꯁꯣꯔ ꯍꯣꯟꯕ ꯋꯥꯕꯁꯤꯅ ꯏꯃꯥ ꯀꯩ ꯋꯥꯅꯣꯅꯦ ꯃꯥꯃ ꯆꯠꯄ ꯍꯥꯏꯗꯨ ꯆꯠꯇꯣꯔꯕ ꯈꯪꯗꯦ ꯑꯩꯗꯤꯅꯦ ꯈꯜꯂꯨꯔꯒ ꯄꯨꯛꯅꯤꯡꯁꯦ ꯅꯨꯡꯁꯤꯔꯛꯏ ꯑꯩꯁꯨ ꯃꯌꯥꯝꯒꯤ ꯃꯣꯕꯥꯏꯜꯗ ꯇꯧꯕ ꯂꯤꯂꯥ ꯃꯌꯥꯝꯗꯨ ꯌꯦꯡꯕ ꯐꯪꯉꯔꯣꯏ ꯈꯟꯕꯗꯅꯦ ꯑꯩꯁꯤꯅꯦ ꯑꯩꯁꯨꯅꯦ ꯏꯆꯥ ꯅꯨꯄꯥꯅꯅꯦ ꯃꯇꯝ ꯂꯦꯟꯅꯕꯅ ꯃꯣꯏꯒꯤ ꯑꯁꯨꯛ ꯄꯥꯛꯄ ꯃꯣꯕꯥꯏꯜꯗꯨ ꯀꯔꯤ ꯍꯥꯏꯒꯦꯅꯦ ꯏꯁꯀ꯭ꯔꯤꯟ ꯇꯥꯆ ꯍꯥꯏꯕ ꯀꯔꯤ ꯇꯥꯆ ꯍꯥꯏꯕ ꯈꯪꯕ꯭ꯔꯥ ꯃꯗꯨ ꯑꯃ ꯂꯩꯕꯤꯔꯦ ꯑꯗꯨꯒ ꯏꯁꯩ ꯅꯥꯝꯃ ꯈꯔ ꯁꯨꯝ ꯇꯥꯖꯕ ꯑꯗꯨꯁꯨ ꯏꯁꯨ ꯅꯨꯄꯤꯗꯨꯗꯅ ꯃꯣꯏꯒꯤ ꯀꯔꯤꯅꯣ ꯒꯦꯝ ꯁꯥꯟꯅꯩꯌꯦꯕ ꯀꯔꯤꯅꯣ ꯂꯣꯏꯅ ꯍꯦꯡ ꯆꯠꯂꯅꯤꯅ ꯃꯣꯕꯥꯏꯜꯗꯨ ꯌꯥꯍꯟꯗꯔꯅꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯥꯃ ꯅꯪ ꯅꯁꯥꯗ ꯑꯗꯨꯛ ꯌꯥꯝ ꯅꯤꯛꯇꯅ ꯂꯥꯛꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣꯅꯦ ꯀꯔꯤꯅꯣ ꯈꯪꯗꯦ ꯍꯟꯗꯛꯁꯦ ꯄꯪꯏꯪ ꯅꯈꯣꯡꯗꯨꯁꯨ ꯁꯦꯟꯗꯜꯒ ꯌꯥꯎꯗꯦꯅꯦ ꯅꯈꯣꯡꯗ ꯏꯪꯒꯅꯤꯅꯦ ꯑꯩꯈꯣꯏ ꯑꯃꯣꯏꯂꯒꯤ ꯁꯟꯖꯦꯟ ꯇꯣꯡꯕꯒꯁꯦ ꯑꯩꯈꯣꯏ ꯈꯪꯖꯔꯛꯇꯦ ꯑꯩꯈꯣꯏꯗꯤꯅꯦ ꯌꯥꯝ ꯍꯪꯒꯣꯏꯅ ꯁꯟꯗꯦꯒꯁꯦ ꯑꯩꯈꯣꯏ ꯇꯣꯡꯖꯗꯦ ꯀꯩ ꯋꯥꯅꯣꯅꯦ ꯃꯥꯃ ꯅꯈꯣꯡꯗ ꯏꯪꯒꯅꯤꯅꯦ ꯃꯁꯤ ꯏꯪꯕꯁꯤꯅ ꯐꯔꯕꯅꯤ ꯆꯤꯡ ꯂꯥꯎ ꯄꯪꯁꯟꯈꯤꯗꯅ ꯈꯣꯡꯁꯤ ꯅꯥꯕꯒ ꯀꯕꯧ ꯈꯪꯗ꯭ꯔꯦ ꯐꯔꯕꯅꯤ ꯁꯤꯅ ꯑꯗꯨꯃꯥꯏꯅ ꯅꯣꯛꯄꯅꯤꯗ ꯃꯥꯃ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯅꯤ ꯃꯥꯃ ꯀꯔꯤ ꯆꯥꯅꯤ ꯀꯔꯤꯝ ꯆꯥꯔꯣꯏ ꯌꯥꯁꯦ ꯀꯔꯤꯝ ꯆꯥꯔꯣꯏ ꯀ꯭ꯋꯥ ꯁꯨꯄꯥꯔꯤꯗꯣ ꯈꯔ ꯈꯥꯏꯔꯛꯀꯦꯔꯥ ꯀꯔꯤꯝ ꯆꯥꯕ ꯌꯥꯗꯦ ꯌꯥꯁꯦ ꯑꯝꯇ ꯈꯪꯕ꯭ꯔꯥ ꯀ꯭ꯋꯥ ꯁꯨꯄꯥꯔꯤꯗꯣ ꯑꯅꯧꯕꯗꯁꯨ ꯀꯣꯛ ꯉꯥꯎꯏ ꯀ꯭ꯋꯥ ꯁꯨꯄꯥꯔꯤꯗꯣ ꯑꯣꯏꯅ ꯈꯔ ꯆꯥꯏ ꯅꯣꯏꯒꯤ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯥꯃ ꯅꯌꯥꯗꯤ ꯌꯥꯎ ꯌꯥꯏ ꯑꯗꯨꯒ ꯀ꯭ꯋꯥ ꯁꯨꯄꯥꯔꯤ ꯆꯥꯒꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯗꯨꯅ ꯈꯔ ꯅꯨꯡꯉꯥꯏꯅ ꯀꯨꯇꯨ ꯂꯥꯎꯋꯦ ꯑꯣ ꯀꯩ ꯏꯟꯖꯥꯡ ꯆꯥꯔꯒꯦ ꯃꯥꯃ ꯑꯩ ꯀꯔꯤ ꯏꯟꯖꯥꯡꯅꯣ ꯉꯁꯥꯏ ꯆꯥꯕꯗꯨꯕ ꯑꯩ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯆꯥꯏꯅꯤ
ꯑꯣ ꯍꯪꯒꯥꯝ ꯆꯝꯊꯣꯡ ꯍꯥꯎꯈ꯭ꯔꯦ ꯃꯆꯤꯗꯤ ꯀꯔꯤ ꯃꯆꯤꯗ ꯃꯣꯏꯒꯤ ꯁꯟꯖꯨ ꯄꯤꯡꯖꯨ ꯇꯧꯏ ꯃꯃꯤꯗꯤ ꯈꯔ ꯇꯧꯏ ꯑꯩꯗꯤ ꯃꯣꯔꯣꯛꯇꯤ ꯌꯥꯝ ꯀꯥ ꯍꯦꯟꯅ ꯁꯥꯕ ꯉꯝꯗꯕꯅꯤꯅ ꯑꯩꯒꯤꯗꯤ ꯃꯣꯏ ꯀꯩ ꯄꯥꯄꯣꯔ ꯀꯩꯅꯣ ꯇꯧꯔ ꯈꯔ ꯇꯧꯔꯝꯃꯦ ꯑꯗꯨꯁꯨ ꯍꯩꯅꯗꯦꯅꯦ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯣꯠꯁꯤꯡꯁꯦ ꯑꯩꯅ ꯆꯧꯃꯤꯟ ꯆꯥꯒꯦ ꯍꯥꯏꯕꯅꯦꯕ ꯆꯧꯃꯤꯟ ꯄꯤꯖꯗꯦ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯣꯠ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯆꯧꯃꯤꯟꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯣꯠꯅꯤꯅꯦ ꯃꯗꯨꯅ ꯈꯔ ꯆꯐꯨ ꯌꯥꯝꯅ ꯈꯔ ꯍꯥꯎꯏ ꯃꯃꯥ ꯂꯤꯂꯥ ꯇꯧꯅꯤ ꯍꯥꯏꯌꯦ ꯇꯥꯅꯤꯡꯗ ꯂꯤꯂꯥ ꯌꯦꯡ ꯆꯠꯀꯗ꯭ꯔꯣ ꯅꯨꯡꯉꯥꯏꯕꯅꯤꯅꯦ ꯂꯤꯂꯥ ꯀꯥꯏꯗꯣ ꯉꯝꯒꯗ꯭ꯔꯣ ꯆꯠꯄ ꯆꯠꯁꯤꯔꯣ ꯀꯅꯥꯅꯣꯅꯦ ꯄꯨꯕꯤꯗꯣꯏꯕ ꯑꯩꯉꯣꯟꯗ ꯑꯩꯈꯣꯏ ꯑꯩꯈꯣꯏꯒ ꯆꯠꯁꯤ ꯑꯩꯈꯣꯏ ꯒꯥꯔꯤꯗ ꯆꯠꯁꯤ ꯑꯩꯈꯣꯏꯒ ꯅꯣꯏ ꯒꯥꯔꯤꯗꯣ ꯆꯠꯀꯗ꯭ꯔꯅꯦ ꯆꯟꯒꯅꯤ ꯊꯟꯅ ꯈꯪꯅꯕ ꯅꯕꯦꯟ ꯑꯃ ꯂꯩꯌꯦ ꯑꯥ ꯃꯉꯣꯟꯗ ꯍꯣꯔꯦꯟ ꯑꯝꯇ ꯐꯣꯟ ꯇꯧꯈꯤꯒꯦ ꯑꯣ ꯑꯩ ꯂꯤꯂꯥ ꯊꯟꯅꯕ ꯑꯝꯇ ꯌꯦꯡꯉꯨꯅꯁꯦ ꯍꯥꯏꯗꯅ ꯍꯣꯏ ꯑꯗꯨꯗꯤ ꯑꯥ ꯑꯃꯨꯛ ꯆꯠꯂꯒꯦꯀꯣ ꯍꯣꯏ ꯏꯄꯨ ꯑꯣꯟꯊꯣꯛꯄꯅꯤꯗ ꯑꯣꯟꯊꯣꯛꯅ ꯁꯣꯟꯅ ꯂꯥꯛꯏꯗ ꯀꯔꯤ ꯑꯃꯨꯛ ꯇꯧꯅꯤ ꯇꯧꯔꯤꯁꯤ ꯅꯣꯏꯁꯦ ꯀ꯭ꯋꯥ ꯌꯥꯝ ꯅꯣꯛꯏꯅꯦ ꯅꯣꯏꯁꯦ ꯀ꯭ꯋꯥ ꯈꯔ ꯌꯥꯝꯗꯦꯗ ꯀ꯭ꯋꯥ ꯈꯔꯗꯅꯤ ꯑꯩꯈꯣꯏꯒꯤꯗꯤ ꯂꯣꯛꯏꯔ ꯂꯣꯛꯀꯤꯔ ꯈꯪꯗꯦ ꯂꯣꯏꯅ ꯄꯨꯈ꯭ꯔꯦ ꯀꯅꯥꯅ ꯄꯨꯈ꯭ꯔꯒꯦꯅꯦ ꯑꯃꯅ ꯑꯋꯥꯡꯗ ꯑꯃꯅ ꯈꯥꯗ ꯑꯃꯅ ꯅꯣꯡꯄꯣꯛꯇ ꯂꯩ ꯃꯌꯥꯝꯗꯣ ꯍꯣꯜꯂꯤꯅꯤꯗꯅ ꯑꯣ ꯍꯦꯛ ꯀꯣꯏꯔꯛꯎ ꯏꯄꯨ ꯃꯊꯪꯗꯤ ꯀꯣꯏꯔꯛꯑꯔꯣꯏꯌꯦ ꯀꯔꯤꯒꯤ ꯑꯩ ꯂꯩꯔꯔꯣꯏꯑꯕ ꯑꯩ ꯕꯤꯁꯅꯨ ꯆꯣ ꯏꯄꯨ ꯆꯣ ꯑꯩ ꯅꯣꯏ ꯇꯧꯍꯩꯗꯦꯅꯦ ꯅꯣꯏ ꯁꯨꯃꯥꯏꯅ ꯐꯝꯃꯦꯟꯗ ꯐꯝꯒꯅꯨꯀꯣ ꯍꯣꯏ ꯀꯔꯤꯅ ꯁꯦꯕꯥ ꯇꯧꯅꯤ ꯃꯥꯃꯥ ꯀꯔꯤ ꯆꯥꯅꯤ ꯀꯔꯤꯝ ꯆꯥꯔꯣꯏ ꯑꯩ ꯌꯥꯁꯦ ꯀꯔꯤꯝ ꯆꯥꯔꯣꯏ ꯀ꯭ꯋꯥ ꯁꯨꯄꯥꯔꯤꯗꯣ ꯈꯔ ꯈꯥꯏꯔꯛꯀꯦꯔꯥ ꯑꯩ ꯁꯤꯔꯦ ꯀꯔꯤ ꯋꯥꯅꯣꯅꯦ ꯃꯥꯃꯥ ꯅꯌꯥꯗꯤ ꯌꯥꯎ ꯌꯥꯏ ꯑꯗꯨꯒ ꯀ꯭ꯋꯥ ꯁꯨꯄꯥꯔꯤ ꯆꯥꯒꯦ ꯑꯩꯁꯦ ꯀꯃꯥꯏꯅ ꯇꯧꯔꯤꯖꯥꯠꯅꯣ ꯑꯗꯨꯅ ꯈꯔ ꯅꯨꯡꯉꯥꯏꯅ ꯀꯨꯇꯨꯛ ꯂꯥꯎꯋꯦ ꯑꯩꯅ ꯆꯧꯃꯤꯟ ꯆꯥꯒꯦ ꯍꯥꯏꯕꯅꯦꯕ ꯆꯧꯃꯤꯟ ꯄꯤꯖꯗꯦ ꯃꯣꯏ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯣꯠ ꯆꯥꯅꯤꯡꯗꯦ ꯍꯥꯏꯔꯒ ꯆꯧꯃꯤꯟꯗꯣ ꯍꯧꯖꯤꯛꯀꯥꯟꯒꯤ ꯄꯣꯠꯅꯤꯅꯦ ꯃꯗꯨꯅ ꯈꯔ ꯆꯐꯨ ꯌꯥꯝꯅ ꯈꯔ ꯍꯥꯎꯏ ꯃꯌꯥꯝ ꯁꯨꯝ ꯀꯟꯇꯦꯟ ꯑꯃ ꯑꯅꯧꯕ ꯀꯟꯇꯦꯟ ꯑꯃ ꯁꯨꯝ ꯁꯦꯝꯖꯕꯅꯤ ꯁꯨꯝ ꯃꯌꯥꯝꯒꯤ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯣ ꯅꯨꯡꯉꯥꯏꯕ ꯅꯨꯡꯉꯥꯏꯇꯕꯗꯨꯗꯤ ꯍꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯁꯤꯌꯥꯔ ꯁꯕꯁꯀ꯭ꯔꯥꯏꯕ ꯑꯝꯇ ꯇꯧꯕꯤꯔꯝꯃꯨ ꯅꯨꯡꯉꯥꯏꯇ꯭ꯔꯒꯁꯨ ꯅꯨꯡꯉꯥꯏꯊꯣꯛꯄꯤꯌꯨ ꯄꯦꯟꯊꯣꯛꯄꯤꯌꯨ ꯑꯗꯣ ꯅꯨꯡꯈꯨꯃꯟꯒꯤ ꯆꯦꯅꯦꯜꯕꯨ ꯁꯞꯄꯣꯔꯠ ꯇꯧꯕꯤꯌꯨ ꯑꯁꯤ ꯍꯥꯏꯔꯒ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯒꯦ ꯕꯥꯏ ꯕꯥꯏ ꯕꯥꯏ